ꯁꯉꯥꯏ ꯌꯥꯝ ꯎꯔꯛꯏꯁꯦ ꯀꯔꯤ ꯄꯥꯏꯔ ꯆꯠꯀꯦꯕ ꯁꯉꯥꯏ ꯂꯥꯛꯅꯕ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟ ꯖꯤ ꯑꯣꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯏꯟꯆꯥꯔꯖꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟ ꯖꯤ ꯑꯣꯅ ꯄꯨꯔꯦ ꯑꯃꯨꯛꯇꯪ ꯉꯁꯤ ꯃꯊꯦꯜꯁꯦ ꯑꯝꯇꯪ ꯄꯟꯕꯤꯔꯣꯅꯦ ꯁꯤ ꯌꯦꯟ ꯑꯃ ꯍꯋꯥꯏ ꯃꯆꯥ ꯑꯃ ꯏꯁꯤꯡ ꯑꯃ ꯈꯔ ꯁꯥꯍꯟꯁꯦꯅ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃ ꯌꯥꯎꯗꯣꯏ ꯍꯥꯎꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯥꯛ ꯌꯥꯎꯗ꯭ꯔꯕ ꯃꯥꯜꯂꯦꯗ ꯆꯥꯛ ꯈꯔ ꯍꯥꯞꯆꯤꯟꯗꯗꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯅꯕ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯆꯠꯂꯤꯕ ꯁꯤꯡꯅꯧꯁꯤꯡꯁꯦ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛꯇ ꯁꯉꯥꯏꯒꯤ ꯄꯣꯄꯨꯂꯦꯁꯟ ꯌꯦꯡꯅꯕ ꯃꯥꯒꯤ ꯂꯣꯀꯦꯁꯟꯁꯤꯡꯗ ꯁꯦꯝꯅꯔꯤꯅꯤ ꯃꯁꯤ ꯑꯌꯨꯛꯀꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯆꯪꯉꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯊꯣꯛꯂꯛꯄ ꯁꯥꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯗꯣ ꯌꯦꯡꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯇꯋꯥꯔꯁꯦ ꯁꯤꯗ ꯇꯣꯡꯉꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯥꯛꯄ ꯁꯉꯥꯏ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯈꯔꯁꯥ ꯃꯁꯤꯡ ꯌꯦꯡꯒꯗꯣꯏꯅꯤ ꯍꯧꯖꯤꯛ ꯀꯥꯈꯠꯂꯒ ꯌꯦꯡꯅꯕ ꯇꯧꯁꯤ ꯌꯥꯝ ꯇꯞꯅ ꯃꯈꯣꯟ ꯊꯣꯛꯍꯟꯗꯕꯤꯗ ꯀꯥꯏꯗ ꯑꯁꯤꯗꯤ ꯍꯣꯔꯦꯟ ꯁꯣꯝꯗ ꯁꯣꯏꯅ ꯍꯜꯂꯛꯀꯅꯤꯗ 파이팅 또 그래. 생클럽구나 하니. 마치 그 뱅더리요. 와이나 그래. 우리 하밍이야. 벨벳 하고였던 아이 가가자 왜니 뭐지. ꯑꯩꯈꯣꯏ ꯁꯉꯥꯏ ꯇꯤꯝ ꯑꯩꯈꯣꯏ ꯁꯉꯥꯏ ꯌꯦꯡꯉꯨꯔꯦ ꯁꯉꯥꯏ ꯃꯁꯤꯡ ꯊꯤꯔꯨꯔꯦ ꯈꯔꯁꯥꯁꯨ ꯃꯌꯥꯝ ꯌꯦꯡꯉꯦ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯛ ꯋꯥꯏꯜ ꯂꯥꯏꯐꯀꯤ ꯑꯃꯗꯤ WII ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯁꯉꯥꯏ ꯃꯁꯤꯡ ꯊꯤꯕꯒꯤ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯃꯅꯨꯡ ꯆꯪꯉꯨꯕꯅꯦ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯔꯦꯟꯖ 2ꯒꯤ ꯁꯥꯔ ꯃꯌꯥꯝ ꯂꯩꯕꯅꯤ ꯑꯗꯨꯝ ꯂꯥꯡꯉꯤꯗꯅꯀꯣ
ꯐꯝꯃꯤꯗꯕ ꯔꯦꯁꯇꯨꯒꯤ ꯑꯣꯐꯤꯁ ꯍꯧꯔꯦ ꯁꯉꯥꯏ ꯀꯌꯥ ꯊꯦꯡꯅꯔꯛꯏꯅꯣꯕ ꯃꯔꯤ ꯈꯔꯁꯥ ꯈꯔꯁꯥ ꯀꯌꯥ ꯈꯁꯥꯅꯤ ꯈꯔꯁꯥ ꯑꯅꯤ ꯁꯉꯥꯏ ꯃꯔꯤ ꯋꯥ ꯚꯥꯏ ꯌꯥꯝ ꯗꯥꯎ ꯌꯥꯔꯦ ꯑꯗꯨꯗꯤ ꯄꯞ ꯅꯝꯁꯤ ꯂꯥꯛꯑꯣ ꯅꯣꯡꯁꯦ ꯑꯃꯨꯛꯇꯪ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛ ꯁꯤ ꯁꯉꯥꯏ ꯌꯥꯝ ꯎꯕ ꯅꯨꯄꯥꯅꯦ ꯍꯥꯏꯁꯦ ꯁꯉꯥꯏ ꯀꯌꯥ ꯎꯔꯛꯏꯅꯣ ꯑꯗꯨꯗꯤ ꯄꯨꯂꯞꯅ 9 ꯁꯉꯥꯏ ꯀꯩꯅꯣ ꯑꯣꯏꯅꯤ 3 ꯑꯗꯩ ꯈꯁꯥ 2 ꯌꯥꯎꯔꯦ ꯁꯉꯥꯏ ꯌꯥꯝ ꯎꯔꯛꯏꯁꯦ ꯀꯔꯤ ꯄꯥꯏꯔ ꯆꯠꯀꯦꯕ ꯁꯉꯥꯏ ꯂꯥꯛꯅꯕ ꯃꯣꯏ ꯊꯣꯛꯐꯝ ꯑꯣꯏꯕꯖꯥꯠꯅꯤ ꯃꯣꯏ ꯂꯩꯐꯝ ꯑꯣꯏꯕꯖꯥꯠꯅꯤ ꯑꯣ ꯑꯩ ꯁꯉꯥꯏ ꯌꯥꯝ ꯎꯅꯕꯅꯤꯅ ꯀꯩꯅꯣꯝ ꯄꯥꯏꯔ ꯆꯠꯄ꯭ꯔꯥ ꯁꯤꯅꯤ ꯂꯥꯕꯒꯗꯤ ꯐꯖꯩ ꯀꯩꯅꯣ ꯎꯝ ꯃꯁꯤꯒ ꯆꯥꯎꯔ ꯆꯥꯎꯔꯒ ꯀꯔꯤ ꯃꯊꯦꯜꯅꯣ ꯑꯣ ꯌꯦꯟ ꯃꯆꯥ 3ꯈꯛ ꯌꯦꯟ ꯃꯆꯥ 3ꯈꯛ 3ꯈꯛ ꯇꯧꯖꯕꯅꯤ ꯄꯥꯛꯆꯥꯎ ꯆꯥꯎꯗꯦ ꯄꯨꯂꯞꯅ ꯀꯤꯂꯣ 38ꯒ ꯆꯅꯤ 13 ꯃꯊꯦꯜꯗꯤ ꯍꯥꯎꯔꯅꯤ ꯈꯥꯡ ꯑꯃꯗ ꯆꯟꯗꯗꯅ 2 ꯊꯣꯛꯆꯩ ꯁꯣꯝꯗ ꯑꯃꯒ ꯂꯩꯒꯦ ꯁꯣꯝꯗ ꯑꯃꯒ ꯃꯍꯥꯎꯗꯤ ꯀꯜꯂꯨꯒꯤ ꯍꯣꯔꯦꯟ ꯌꯦꯟ ꯑꯆꯥꯕꯅꯤꯗꯅ ꯈꯪꯒꯅꯤ ꯁꯤꯁꯤꯒ ꯁꯤꯅ ꯏꯔꯣꯝꯕꯒꯤ ꯃꯊꯦꯜ ꯀꯩ ꯏꯟꯖꯥꯡꯅꯣ ꯌꯦꯟ ꯌꯧꯔꯦ ꯆꯝꯐꯨꯠ ꯌꯧꯔꯦ ꯏꯔꯣꯝꯕ ꯌꯧꯔꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯊꯦꯜꯗꯨꯕꯣ ꯑꯗꯨꯝ ꯍꯥꯎꯋꯦ ꯋꯥꯕꯩꯔꯕ ꯅꯪꯒꯤꯁꯦ ꯑꯥꯗ ꯁꯥ ꯃꯌꯥꯝ ꯄꯨꯔꯛꯇꯅ ꯏꯁꯥꯁꯨ ꯄꯨꯔꯥ ꯂꯦꯛꯊꯔꯦ ꯁꯥ ꯃꯌꯥꯝ ꯎꯔꯛꯇꯅ ꯂꯦꯛꯊꯔꯦ ꯋꯥꯏ ꯑꯝꯇ ꯁꯤꯠꯇꯣꯛꯀꯦ ꯍꯥꯏꯗꯤ